Kuki Jo Council na hairabasu kadaidagi free movement no Kuki terroristing na bus ama check tawrakpadagi wathok oire. Tha asigi ahumdagi hauraga mari fauba numinini chupna home ministry na sinduna Kuki militants singi apun lupsing oiriba keno amasong UPF ki mihut mari na saba kangbuga. Delhi da wari sanaduna na hongna na su agreement tauna kibaga loina na agreement na si tha asigi mari dagi hauraduna chahi ama sangdok han kibada iroina na Kuki Jo Council gi maiki dagi su council asigi thaupu basing na khuyek pi duna NH2 Imphal Dimapur lambida mahausa gumna free movement ta holagani haiba wafam khuyek pi duna khangalakhrabassu ngarang faubadadi kadaidagi free movement no haibagi wahang hangnarakle Kuki Jo Council na free movement ta holagani haibadagi tampaki luf kharanasu sekmaida protest tawraktuna mahausa guna Imphal Dimapur lambida furup pumnamaki mioi singbu chathok chasin tawba yahangadabani haibagi khongjang changsilaklibani cherak sida ngarang ayu pung 3 makhaidagi na 9 faubagi manungda ukrul subdivision gi manung chana leiba tangkul singi khul ama oriba sanakaitheldagi na Imphal tamna lakhiba passenger bus amabu molnom area da Kuki khulai paiba terrorist singna khamduna passenger sing check tawki sanakaithel ase Imphal dagi supnagi kilometer 92 khakta maglapna leibani Manipur ya topa state amasung national highway singda mausa gumna mitei furuf ki mioi singna chathok chasin tawbada thingba thamlaklaga su tangkul gi khula sigi khunja singni mausa gumna passenger bus sin tongduna chathok chasin tawrakhibani adubu ngarang khanghaudana passenger bus amana sanakaitheldagi khunja sing puraduna Imphal tamna lakpada molnom khul yoksilakpada mafam aduda leiramba Kuki terrorist singna bus adu khamnana ba khangalakibani hairi adubu bus aduna khara hendokna thawrakpadagi Kuki terrorist singi maikaidagi nongmai round khara kablakpadagi bus adu khamkhibani bus adu hek khambaga Kuki terrorist sing sangsilaktuna bus adugi manungda ka khalakthuna passenger singbu masa masagi saktak se puthokna demand tawkhibaga loinana Makoina paiba mobile phone sing munkibani hairi thawdo sigi matangda pauche sina phangba topa paugi likhun amana haibada bus asina sanakaitheldagi Imphal tamna lakpagi lambida gari asida tongba passenger amana molnom khulda leiba Kuki terrorist sing kem amagi photo video sing namlubani hairi madu ubadagi Kuki terrorist sing aduna bus adubu namduna khaman khibani hairi thawdo asebu ukrul headquarter da office oiba sagolmang area naga student association gi president na thorak pacherol amana akan mamong da yaning da phungdorakli Kuki terrorist sing aduna makoina leiriba kem amasung mafam gi video number haina su check tawkhibaga loinana passenger sing dagi mobile phone sing munki hairi thawong asi bangdaba amasung logi wangmada chatharakpa thawong ni haibaga loinana association asina tumina yengduna leibagi mahuta miyamgi punsik ngakchanabagi damak hena kanba thabak laukhalagani hairi amaramda ngarangi thawdo asige matangda GPRN gi wung tangkul region gi secretary NG Athotna ngasi thorak pacherol amada ngarangi thawdo asibo akan mamong da condemn tawrakhibaga loinana Kuki militant sing na sanakaitheldagi na Imphal tamna chaliba bus khambagi thawdo asi NACN na hakchina lawi Kuki terrorist sing aduna bus manungda kakhalaklaga passenger sing gi mobile phone sing check tawbagi thawong asi micham sing da kai hobada natana NACN gi marida khud lamlakpani hairi thawong asi akan mamong da condemn tawi haibaga loina na NACN na Kuki terrorist sing gi thabak thoram sing mikup na hum sing na yengsilagani haina su cherol asina makha tarakli Pochai puba train amana bus amada Thomjanbadagi Meeoi tara Sikhre Mexico City gi crossing northwest da Pochai puba train amana double decker bus amada Thomjanbada yamdrabada Meeoi tara Sikhre Meeoi nifu gi mathakta aso opan nangkhre haina authority gi maiki digi phongdorakli ningthokabagi anganbada thokiba laibak thiba thawdo adu Mexico City dagi kilometer 130 rom lapna leiba industrial area ama oriba Allah ko mulko town da thokibani Mexico gi civil defense agency na social media post X ki khutangda phongdorokpa warol amada leiba adugi authority singna thodok tholiba mafam aduda changsinduna thodo adugi matangda thigatpagi thabak chathari hari agency na phongdorokpa pawgi likhul amada bus adu tonglakhiba Meeoi tara sikhibaga loina Meeoi nifuga mathoina aso apan nangki soklaba Meeoi sing adu hospital da pukhatuna makha taba layeng chathakre hari train line ama oriba Canadian Pacific Kansas City of Mexico na thawdo aduda Meeoi tara Sikhre haina phongdorokpaga loinana Loukhidrebagi imung singda awaba phongdokhi authority gi maikaidagi khudaki oina accident adu matau karamna thokibano haibagi chapchaba warol phongdokpa leitrabasu social platform da sandurokpa video amada bus aduna tapna train track adu Fauduna chatnaba tharang tawringaida khanghaudana khongjel yangna chelakpa train amana thomjinkhibani hairi haukiba thadasu train amana leiba adugi Guanajuato to state gari keada thengjinbadagi Meeoi taruk sikhi hairi Russian attack ta yamdrabada micham kungamathoi Sikhre Zelensky na global sanction demand tawkhre Ukraine gi Donetsk region da Yarova khunda ngasi leiba pokpa numita Russian glide bomb na attack ama tawrakre Pension sing yenthoklingaida micham kun hena Sikhre attack adubu tamthina chawkhattabani hairaduna Ukraine President Zelensky na Moscow gi mathakta hena kanba sanction sing amasung hena kanba khongthang sing lokhatuna paukhumpi naba international community da appeal tawkre
Malem asina tumina leiroidabani, malem asina tanduna leiroidabani, United States dagi paukhum ama mathau tai, Europe dagi paukhum ama mathau tai, G20 dagi paukhum ama mathau tai, Russia bu mi hatpa lefan naba akan mathabak sing mathau tai haina X ta thagatpa post amada Zelensky na haiki, Russia gi President Vladimir Putin amasung Zelensky ga hakthengna unabagi wafam adu US President Donald Trump na hongdokhiba matungdagi mami samkhre. Putin na Zelensky bu wari sananabagidamak Moscow da laknaba haiki, madu yaba ngamloidabani haina Kiev na kaktatkhi. Santigi yanarol ama haibasida Russia na khudum chaliba natraga machet oina pariba Crimea, Donetsk, Luhansk amasung Zaporizhzhiagi territory-sing amasung Ukraine na thadokpa yawgadabani haina Russia na makata na kana taksinduna lairi adum oinamak President Putin gi territorial asasing asi madudagi so hena pakthok chawthokpa oibe yai haina anauba ingit singna uli. Russia gi Chief of General Staff Valery Gerasimov na Augusta paudam amada ukiba map amana hariba region manga adu khakta natana dividing line amagi Russia gi nakanda Ukraine gi territory sing amasung Odessa amasung Mykolaiv su yauri. Taraga humdoi suraba nupa macha ama nongmai kungo humdoi pairambagi fakhre. Washington State ta authorities na masagi chahi taraga humdoi suraba nupa macha amagi yum manungda nongmai kungo humdoi thengnakiba amasung mass shooting gi fibam singi matangda ibasing thengnakibaga fakhre. Pierce County Sheriff ke office na ABC News ta haiki nupa macha adu school shooter ideation sing lei amasung hatnaba kihali. Magi khulai sing lei haiba pau ama irai numita fangki. Deputy Singna Thangjagi ayu anganbada magi yumda thijinki amasung Columbine yauna tamthibada maming chatpa mihat singi matangda thaba maru haplaba magazine singa loinana ahumdi pretend part singa loinana yumda saba oiramgadaba asangba gun kaya yauna nongmai kungo humdoi fangki. Ko documents singna naha aduna mamangi mas shooter singbo latli amasung June-dagi hauna social media da masamak nongmai sing paiba photo sing thagali. Haiki authorities na magi thaurang sing aduga mari leinaba aiba sing firol sing bo machak sing fagatkre.